ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯃꯇꯝꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯂꯤꯖꯒꯦ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤ ꯈꯛꯇꯗ ꯕꯗꯅꯥꯝ ꯇꯧꯏ ꯍꯥꯏꯕꯤꯒꯅꯨ ꯍꯥꯟꯅ ꯑꯩꯅ ꯅꯨꯄꯥꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯅꯨꯄꯤꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯏꯖꯠ ꯇꯧꯒꯅꯤ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯃꯗꯨ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯂꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯨꯝꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯅꯦꯒꯦꯇꯤꯚꯇ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯁꯦꯡꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯏꯔꯤꯕꯅꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯌꯦꯡꯕ ꯍꯧꯔꯛꯏ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯄ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯝꯕꯔ ꯍꯪꯉꯛꯏ ꯃꯗꯨꯁꯨ ꯅꯍꯥꯛꯅ ꯄꯤꯊꯣꯛꯈꯤ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯁꯥꯡꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯅꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯂꯦ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯛꯂꯦ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯇꯣ ꯄꯤꯔꯛꯎ ꯍꯥꯏꯔꯛꯂꯦ ꯅꯪꯅꯁꯨ ꯍꯔꯥꯎꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯇꯣ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ ꯃꯗꯨꯁꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯈꯨꯗꯩ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯛꯂꯦ ꯃꯗꯨꯁꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯅꯤꯡꯂꯛꯂꯦ ꯃꯗꯨꯁꯨ ꯅꯍꯥꯛꯅ ꯌꯦꯡꯍꯟꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒ ꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯛꯂꯦ ꯅꯍꯥꯛꯅꯁꯨ ꯅꯍꯥꯛꯀꯤ ꯅꯃꯥꯅꯄꯥ ꯅꯌꯥꯝꯕꯁꯤꯡ ꯁꯥꯒꯩ ꯅꯥꯇꯩ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯝꯅꯃꯛꯇ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯒ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯒꯥꯔꯗꯦꯟꯗ ꯐꯝꯍꯜꯂꯒ ꯅꯍꯥꯛꯄꯨ ꯐꯖꯅ ꯊꯥꯒꯠꯈꯤ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯍꯥꯛꯅ ꯍꯦꯜꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯁꯨꯡ ꯐꯖꯕ ꯃꯑꯣꯡꯗ ꯅꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯔꯤ ꯅꯍꯥꯛꯅꯁꯨ ꯍꯔꯥꯎꯅ ꯇꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯖꯨꯁ ꯀꯣꯔꯅꯔ ꯀꯣꯐꯤ ꯁꯣꯞꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯖꯨꯁ ꯊꯛꯅ ꯀꯣꯐꯤ ꯊꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯍꯥꯛꯉꯣꯟꯗ ꯇꯆ ꯇꯧꯔꯝꯃꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯈꯟꯈꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯐꯦꯁꯟꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯣꯏꯅ ꯆꯠꯅꯔꯤꯕꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯉꯣꯟꯗ ꯍꯣꯇꯦꯜꯗ ꯂꯩꯔꯨꯅꯕ ꯔꯨꯝ ꯂꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯅ ꯏꯀꯥꯏꯗꯨꯅ ꯏꯟꯀꯥꯔ ꯇꯧꯈꯤ ꯌꯥꯈꯤꯗꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯑꯣꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯈꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯣꯏꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯤꯡꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯡꯗ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕ ꯑꯗꯨ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯋꯥꯈꯜ ꯐꯖꯅ ꯊꯝꯈꯤ ꯄ꯭ꯔꯤꯀꯣꯁꯟ ꯐꯖꯅ ꯇꯧꯈꯤ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯇꯧꯔꯦ ꯈꯠꯅꯔꯦ ꯂꯥꯎꯅꯔꯛꯂꯦ ꯆꯩꯅꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯁꯤꯅꯔꯝꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯤꯁꯤꯡ ꯄꯨꯝꯇꯠ ꯍꯦꯛ ꯇꯠꯈ꯭ꯔꯦ ꯍꯔꯥꯝ ꯑꯣꯏꯕ ꯃꯔꯤꯗꯤ ꯑꯔꯣꯏꯕꯗ ꯃꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯂꯥꯜꯂꯤ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯕꯅꯤ ꯃꯍꯥꯛ ꯔꯦꯄꯤꯁꯅꯤ ꯃꯍꯥꯛꯅꯤ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤꯕ ꯑꯗꯨ ꯑꯍꯧꯕꯗꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯕꯅꯤ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯅꯝꯕꯔ ꯄꯤꯈꯤꯗꯦ ꯃꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯆꯣꯡꯁꯤꯜꯂꯛꯑꯒ ꯂꯧꯈꯤꯕꯅꯤ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯈꯤꯗꯦ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯍꯣꯇꯦꯜꯗ ꯒꯥꯔꯗꯦꯟꯗ ꯀꯣꯐꯤ ꯀꯣꯔꯅꯔꯗ ꯖꯨꯁ ꯀꯣꯔꯅꯔꯗ ꯅꯝꯐꯨꯗ ꯄꯨꯈꯤꯕꯅꯤ ꯅꯍꯥꯛꯅꯗꯤ ꯆꯠꯁꯤ ꯍꯥꯏꯈꯤꯗꯦꯗꯅ ꯍꯣꯇꯦꯜꯗ ꯅꯍꯥꯛꯄꯨ ꯄꯨꯈꯤꯕꯁꯨ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯁꯤ ꯐꯥꯎꯕꯗꯗꯤ ꯅꯨꯄꯥꯒꯤ ꯃꯔꯥꯜ ꯉꯥꯛꯇꯅꯤ ꯅꯍꯥꯛꯀꯤꯗꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯍꯥꯛꯇꯤ ꯅꯨꯄꯤꯅꯤ ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯂꯩꯇꯦ ꯃꯁꯤꯗ ꯂꯥꯜꯂꯤꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁ꯭ꯀꯦꯟꯗꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯥꯡꯍꯟꯗꯨꯅ ꯂꯪꯊꯣꯛꯇꯨꯅ ꯍꯥꯠꯄꯤꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝꯅ ꯅꯈꯣꯏꯅ ꯈꯟꯗ꯭ꯔꯤꯕꯁꯤꯕꯨ
ꯀꯔꯤꯒꯤꯅꯣ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯏज्ꯖꯠ ꯌꯦꯡꯗꯅ ꯃꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯁꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯐꯤ ꯊꯣꯡꯗꯕꯤ ꯐꯣꯇꯣꯁꯤꯡ ꯊꯥꯕ ꯑꯉꯛꯄꯅꯤ ꯏꯆꯦ ꯏꯆꯦꯜꯁꯤꯡ ꯅꯈꯣꯏꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯒꯨꯝꯂꯕ ꯀꯥ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯐꯝ ꯅꯠꯇꯦ ꯗꯤꯟꯒꯤ ꯃꯐꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯈꯪꯒꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯑꯁꯤ ꯃꯐꯝꯁꯤꯡ ꯑꯗꯣ ꯏꯕꯥꯗꯠ ꯇꯧꯐꯝ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯅꯪꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯈꯤꯗꯨꯅꯅꯣ ꯅꯍꯥꯛꯄꯨ ꯏज्ꯖꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯂ ꯃꯍꯥꯛꯅ ꯖꯨꯁ ꯀꯣꯔꯅꯔ ꯀꯣꯐꯤ ꯁꯣꯞ ꯑꯃꯁꯨꯡ ꯍꯣꯇꯦꯜꯗ ꯀꯧꯔꯛꯂꯤꯕ ꯅꯍꯥꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕꯒꯤꯔ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯅꯦ ꯀꯔꯤ ꯄꯥꯝꯕꯗꯒꯤꯅꯣ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯃꯨꯛꯇꯗꯤ ꯈꯟꯕꯤꯌꯨ ꯑꯩꯁꯤ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯅꯍꯥꯛꯀꯤ ꯐ꯭रीडम अंडरस्टैंडिंग ओई हाइना खंजरिबा फैशननी हाइना तौजरिबा अमसुंग नहाकी बॉडीनी नहांगना खुशी तौगदबनी हाइना खंजरिबा मसि करिनो नखोय खुदिंगमक अल्लाह अमसुंग रसूलना याबा मोंगद लयो का हेनबले चट कनो नहाकी इमा इपागी मखाद लयो नहाकी सागै नातैगी रेस्पेक्ट तौ नुपासु नुपीसु निंगसिंगबियो अदु ओइबा तारबदी नहागोंदा अवाब अमा फावबा फंगलोय नुंसीरबा इचे इचलसिंग नसागी ममल अदुबु नसाना खंगजौ नहाक असि करिनो नहाकी इमा बाबागी नहाकी नयामबसिंगी नहाकी सागै नातैगी निंगथौ मचानुपीने नहाक असि नहाक नसाना नहाकी ममल अदुबु खंगजौ निंगथौगी मचानुपीगी इज्जत हाइबा अमा लै निंगथौगी मचानुपीना कैदौनुंगदा महाकी नुपा थीबा थोक्ते कंपलसरी सुबसोय सोयदना निंगथौगी मचानुपीबु येंगबा लाकपा हाइबा असि मसाना ताबनी मदुसु यामना इज्जत का लोइनना यामना चिंगना लेमना निंगथौ मचानुपाना निंगथौ मचानुपीबु लौबा लाकपनी मतम खरा सबर तौबियो नहाकी फीलिंग्स खुदिंगमक अदुबु कंट्रोल तौबियो पुंसी लेपुन हाइबा पार्टनर हाइबा सि अल्लाह न सेमख्रबनी कना गुम्बना नत्रगा मफम मतम की मतुंग इना अम्मा नत्रगा अमदी सोयदना नहाकु लौबा लाखिगनी इज्जत का लोइनना चिंग लेमना नहाकु सोयदना पुख्रगनी नुंसिरबे चिलिनाउसिंग ngasiगी video asidagi karigumba kharadi khanglambai ai maruina aigi che chansingdani haijariba si karigumba soi khilan kibu yawrba sungakpi gani tasengbadi aina haijaningbadi matam asida tawriba si khajiktang semdoksi achumba lambi da chatsi iche chansing asi adukki mating nungsibadagi phattaba thabuk-sing asi tawhaningdabadagi haijaribani maruina ichel iche singda share tawbiyu khanghanbiyu अखोई पुन्ना नुंसी चाना हिंगमिनसी अमसुंग अल्लाह अमसुंग महाकी नुंसीबा हबीब हुजूर सल्लल्लाहु अलैहि वसल्लम की अपामबदा पुंसी असि लेनबा कन्ना होनमिनसी।